ꯊꯥꯁꯤꯒꯤ ꯀꯨꯟꯃꯥꯄꯟ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯕꯣꯁꯦꯝꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯂꯧꯊꯣꯛꯂꯒ ꯑꯅꯧꯕ ꯇꯤꯆꯤꯡ ꯄ꯭ꯔꯣꯐꯦꯁꯟꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯂꯩꯕ ꯀ꯭ꯋꯥꯂꯤꯐꯥꯏꯗ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃ ꯕꯣꯁꯦꯝꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯍꯥꯞꯄꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯁꯤꯗ ꯊꯣꯔꯛꯄ ꯑꯐ-ꯐꯠꯇꯒꯤ ꯇꯦꯛꯆꯥꯛ ꯄꯨꯝꯅꯃꯛ ꯑꯦꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅ ꯖꯣꯏꯟꯠ ꯁ꯭ꯇꯨꯗꯦꯟꯠꯁ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯝꯃꯤꯇꯤ JSCCꯅ ꯆꯦꯛꯁꯤꯟꯋꯥ ꯊꯝꯂꯛꯂꯦ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯂꯩꯕ MSFꯀꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ JSCC ꯁ꯭ꯄꯣꯛꯁꯄꯔꯁꯟꯁꯨ ꯑꯣꯏꯔꯤꯕ ꯁꯨꯛꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯅꯤꯡꯊꯧꯖꯝ ꯙꯅꯀꯨꯃꯥꯔꯅ ꯍꯥꯏ Educational Administration asi mapangal kankhanhanduna khunai amagi yanglen saru hoiriba education sector asi chapaudhanaba honabagi mahut aigi haiba apikpa wakhalna mang tharaga tongan baloisang sengi officer kaya thamjilakba asina education sector asi sota hanabagi machak ama oiduna lakle exam conduct tawgadaba amadi academic activity kaya ga mari lainariba BOSEM COSEM gumba loisang sing asidi mapung phana kathokpa amaga loinana thabak tawba ngamgadaba experience laiba amadi teaching profession dagi lakpa qualified oiba oja singna oifam thopani asigumba mafam asida bureaucrat officers sing thambiganu haiduna JSCC na mamangda khanghankiba laikrabaso handak BOSEM gi secretary oina education S the additional director oiba T.Geetchandra Sharma khalakiba se kwaidagi laibak thibane madugi sumathakta khena laibak thiribade Geetchandra hairiba misaga se kumjali singani tareta senja thumjagi case amaga mari lainana media da sabak phakraba yamna corrupted oiba misak amane asigumba mioi amabu BOSEM gumba senglaba loisang amada thamjilakpa asina BOSEM laikha tarakpagi machak ama oirakani amaromda BOSEM gumba exam conducting body natraga authority oiriba mafam asidadi one man one post ohenbiduna atopa department amataga share post ohen fam tokte pumnamak asigi tayonabada education esta additional director gi fam pairiba mioi amabo BOSEM gi secretary oina hapchilakpa se yamna chumdaba aramba khongthang amani haina JSCC na lawi hiram asiga mari lainana JSCC na Manipur gi chief minister education minister amadi education S ki commissioner da haukiba me tareta ai bachero pishin ki basu laikrabane adubu hiram asiga mari lainana education minister unana bakona bada asi fawba appointment pidana laithok leishin tawduna leiri asigumba thawang asi JSCC na kanba mongda condemn tawi atuba matamda BOSEM gi secretary oiriba misaga si lauthokuna anoba teaching profession dagi lakba qualified oiba misagna BOSEM gi secretary oina hapiu haina mahagna mari lainaba singge puning chingsinki education S department asidagi additional director planning oiba no pai hariba post si pai ba oja ama mioi mana BOSEM gi secretary hapsalai masida ista oina yamna ngaklibadi kam hariba mioi asi BOSEM gi secretary oiba khaktanatna masagi hanagi lerem leba education S ta additional director planning si so mo pai gani aibadi akoina matam chandagi haijaga laksari si matik chab ojaman ohenbi haisi ategi nate mafam si di akogi yamna maru oiba akogi mairoising gi damta yamna marai bog lepodrigo maru oiba yamna mafam ama department am oibani na mafam sida confine tawraga akogi haiba thabak khudi maksi mafam da lengdana le kan thabak tawba ngumdaba mi oima oja ama madusu akogi mairoising ga tuna tinna duna laglaba akogi mairoising gi puning khangba mairoising gi hun khangba oja ama ohenbi haibani